sida uriba screenshot se aigi watch list ni haiba watch list sida Bank Nifty gi tongan ba strike singi put option singsi aina sequence na hapchilaga thamba screenshot ni aduga haiba screenshot se lawu matamda Bank Nifty gi spot price se haibadi underlying asset to gi price to 41,385 laiba matamda aduna ngasi gi video sida spot price se 41,385 laiyena sum lawgani mamangi video dana call option gi premium se kamaina semake haibagi matangda yengre aduga ngasi gi video sina yengdo sina put option gi premium se kamaina semake da yengdoini put option premium sembagi matangda ado mamangi video call option gi premium se kamaina sembano haibagi matangduda aidi option gi premium sembase magi niyom se haitare ko adugi maru oiba niyom khaidi loi nainagre aduga ngasina ga put option gi premium sembasidasu mamangda nainagiba concept mayam do haitare ko adu loina sa kaduni tawdabu call option gi premium sembaga put option premium sembaga kitang khena raisi atai da natte manaba yabado mana handri se tai gi nattaba call option dadi in the money have se strike price at the money dugi makha da leiba strike pricing du in the money hara khangne duga mathak ta leiba strike pricing jina out the money hara khangne adubu put option da disi sum ona ba haitare ona buduna horen angka da kitang ona da yadaba put option dana mathak ta leiba strike sing se at the money gi mathak ta leiba strike sing jina in the money hara khangne aduga makha da leiba strike sing jina out the money hara khenaiba sigi khenaba sina maram oraga horen intrinsic value khotpa matamda kitang change khar lakpa aduna angka ji kitang khena rakpa haitare ko adubu logic ti loi chapmanai ko kitang khanjiluga yengba matamda call option dadi intrinsic value gi magi formula se spot price minus strike price en leigibane call option gi matang dadi adubu put option gi intrinsic value dadi strike price minus spot price asi olakane sida kitang khena ba haitare ko call option dana spot price minus strike price oiba put option dana strike price minus spot price oiba my intrinsic value se si jina hore angka da kitang khena ba haitare sikatani ko time value gi formula di loina chamane time value di premium minus intrinsic value loi chamane ko aduna kitang samjin sigi video si yengma matam mamangi video duda loina aya mama khai takhrabani concept ma khai ko aduna mamangi video du yengdragadi kitang gyan tagi dabasu yai sida uriba sa sida premium ma khai loi ithoe adagi strike price ma khai loi ithoe sequence ta adagi intrinsic value si aina loi hole sida ko khudam moina hairabada 41,600 ki intrinsic value si yengseba sida 215 tarai se si atai gi nate strike price habadi 41,600 minus spot price to khaidok habadi 41,385 ani do khaidok na matamda 215 tarak peni sumaina magi intrinsic value sing do sida loin pi reba duga sida sumo put option gi sida sumuko intrinsic value si kari gumba khaidok na ba matamda minus taraba adui taragade du bukhoina zero oina logani haibadi out the money sing di intrinsic value si loina zero oina haigani maram di intrinsic value gi formula gi matungina strike price minus spot price avani value do hapsinba matamda minus sign thore baduna zero oire yare yam laire ko call option da sungai chamane call option da su out the money makai intrinsic value do zero ikone adubu at the money di kamain tawtare sini at the money di zero oirasu yai adu atopa value khare yawrasu yai sidadi 15 nana thoraisi si atopa value khare yawine adu zero oirasu yai maramdi spot price sida khoina neba sigi minus thorokani thoro oye je spot price da su layo ada kari gumba spot price ya si matam sidana 41,385 oye na khangi bane adu strike price de kitang help leira men khala se spot price na habadi 41,420 ga leiren khala se adu taragadi sigi magi formula sida hagi value si hapsillo strike price di 41,400 minus 41,420 420 leiren lawdini ko spot price hadi strike price de spot price na kitang helakre adu taragadi magi result se minus thorakani minus 20 thorakani matam sida di at the money da intrinsic value se zero oi haine ko sida 50 lai sina spot price to 41,385 oi bane hadi strike price de kitang nan tharaga lei bai tare sumaina koina keno view mu uba yana dubo intrinsic value se
in the money dadi intrinsic value loi laigani laiba horena in the money oi taragadi hadi 41500 tasu laire 41600 41700 loi laire aduga sida khoina khanga dawa mu hai taragadi deep in the money oiraga intrinsic value hengale sigi sima khoina khangbe yare mamang loi nei nagra bunga tani ko chamane eba adu time value gidi yengasi time value jidi premium minus intrinsic value sine time value je adugi value sing do photo ga sida ma loi leijare do sida time value di khoi mamang na su explain taw gidu samane ko habadi time value se expiry numit ma di 0 loi chakhiduni hauji expiry non expiry de da ma se value khara leibai wane ba haidiba value se expiry numit ta 0 chakhido value ne aduna nongmagi sigi time value sidi sum hantarakani nongmada asuk hanthani habong ka leine Kentare. Ado maje time value se kari da karam factor da depend tauge kai do mamangi video da ta khrabani ngasi di mamangi video du ki chathrak oidune time value sida khoina khangba yabam lai sida khoina sequence am ure deep in the money oiraga hai tare ko mathak ta sum chakha strike price se put option gidi mathak thangba strike sing se in the money ne hai na ado mathak kisina deep in the money ko sum chakha ka doge kana time value se hanthare Kentani aduga out the money da su deep out the money oiraga time value se hanthare sida su hoina sequence am di urina aduga time value se karamba mafam da khwai dagi chawge hataraga di at the money da na khwai chaw time value se aduduna hayeng wai khoina haira akanda ko short straddle to matam da short straddle habadi at the money da call option jo put option jo ani mak sell to bani ko aduna short straddle to matam da khoina kanari se kai no kana time value khwai dagi chawna phangba haitare option selling da di time value chawring ko khoida kanai ye habadi si dike thok toi ne yam phangdoi ne adum wari khale ko na ai explain toroke ko hoji ngawgi na bani aduna khoina kitang mangjong na khanji ko habadi at the money da di time value khwali chawe si katang khangwa yare aduga time value je hoji value ne leibe wani expiry numita 0 on gi do value ni ko aduga mu out the money di intrinsic value umta yaudi 0 ni si concept sim laire aduna maram oiraga expiry numita di karigumba out the money oigi taraba adoi taraga di premium do 0 chatkini maram di expiry na taba numita premium sigi magi value se time value dune pure time value dune maram di intrinsic value si amta yaude 0 oigrabani na ada premium gi magi value um lai jaina sida khoina uriba value se time value khatane adubo expiry numita di kamai tawge kansida out the money sum oigraba in the money oigi ngamgidraba haitare ko adu taragadi adugi value khara yaujariba time value je sisu 0 chakhane aduna matamdu di premium je 0 chakhane gyan tare ko ada khoina example se option buying tawragana kamaina paisa tongani selling tawragana kamain tongani ka habagi mai example am laiba aduna ko na khara tamna takhi ko ado fare sidisi yamna kupthana chalubagi kasu darka laite maramdi makhada mayama samdara kado mayam lairiba chamna khoina asigi video side khanga doise put option ki premium sisu samana na call option ki premium maina ma je intrinsic value ga time value ga ani je sarakpani adugo intrinsic value se kamaina hot ke je call option de ki kitang khenai ko haibadi call option na spot price minus strike price ogiba sidena strike price minus spot price ogiba sumba makhak laire ko atai di loi chamana re aduga atai di time value gi magi kamai tauge kaido mamang gi video da nei nagre adu yare fare ngasi gi di option gi put option gi premium se kamaina semak puno haibadu ma yenge aduga makha tarakpa video mu yengsi